ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯏꯁꯥꯃꯛꯅ ꯏꯖꯕ ꯂꯥꯏꯔꯤꯛ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯖꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯣꯡꯒꯗꯕꯒꯤ ꯄ꯭ꯔꯦꯁꯇ ꯂꯩꯖꯔꯤꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛꯁꯤꯒꯤ ꯑꯍꯧꯕꯗ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯅꯨꯄꯥꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯅꯦꯝꯄꯣꯛꯀꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯊꯝꯕꯥꯜꯈꯣꯡꯗ ꯂꯩꯕ ꯌꯥꯏꯐꯀꯣꯜꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕ ꯅꯤꯉꯣꯜꯁꯤꯅ ꯃꯆꯥꯅꯨꯄꯤ ꯅꯤꯉꯣꯜ 2 ꯄꯣꯛꯑꯒ ꯍꯥꯏꯔꯤꯕ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ 4 ꯄꯣꯛꯑꯦ꯫ 4ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 3ꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯅ ꯅꯨꯄꯤ 3 ꯈꯛꯅ ꯅꯨꯄꯥ ꯌꯥꯎꯗꯕꯤꯗ ꯌꯣꯛꯂꯛꯈꯤꯕ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯤꯅ ꯀꯔꯝꯕ ꯑꯣꯏꯔꯛꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯇꯩ ꯑꯍꯜꯁꯤꯅ ꯃꯃꯤꯡ ꯑꯁꯦꯡꯕꯗ ꯕꯨꯙ ꯀꯧꯏ꯫ ꯑꯗꯣ ꯃꯥꯎꯗ ꯃꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯀꯤ ꯄꯣꯁ ꯃꯥꯁꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯈꯤ꯫ ꯑꯗꯨꯒ ꯏꯇꯩ ꯌꯥꯏꯃꯁꯤꯒꯤ ꯃꯤꯡꯅ ꯕꯤꯖꯣꯏ ꯀꯧꯏ꯫ ꯃꯥꯅ ꯇꯦꯂꯤꯀꯣꯝꯒꯤ SDO ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯄꯦꯟꯁꯤꯟ ꯐꯪꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯝꯕꯁꯤꯅ SDC ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗꯒꯤ ꯄꯦꯟꯁꯤꯟ ꯐꯪꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯕꯗꯤ ꯑꯍꯜ 3 ꯑꯁꯤꯕꯨ ꯑꯩꯅ ꯃꯁꯛ ꯊꯣꯛꯄ ꯀꯩꯅꯣ ꯑꯃ ꯑꯩꯅ ꯑꯍꯜ 3ꯁꯤꯒꯤ ꯇꯧꯖꯅꯤꯡꯕ ꯍꯥꯏꯕ ꯂꯩꯕ꯫ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯩꯅ ꯉꯝꯗꯕꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯣꯏꯅ ꯐꯣꯡꯉꯒ ꯑꯩꯅ ꯍꯧꯖꯤꯛ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯕꯣꯛ ꯏꯕꯣꯛ ꯃꯈꯣꯏ 3ꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯐꯣꯡꯉꯒ ꯊꯅꯝꯒꯦ, ꯉꯝꯃꯒꯁꯨ ꯉꯝꯅ ꯑꯩ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯀꯩꯅꯣꯝꯗꯤ ꯇꯧꯒꯦꯅ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯔꯤꯛꯁꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛꯑꯒ ꯊꯝꯖꯒꯦꯅ ꯑꯩ ꯑꯗꯨꯒꯤꯁꯨ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯖꯕ꯫ ꯏꯄꯨꯔꯣꯏꯕꯅꯁꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯐꯣꯡꯍꯟꯅꯤꯡꯕꯒꯤ ꯋꯥ ꯉꯥꯡꯉꯤ꯫ ꯑꯩꯅ ꯁꯣꯏꯗꯅ ꯐꯣꯡꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯣ ꯑꯩ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ꯫ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯑꯩ ꯐꯣꯡꯒꯦ ꯍꯥꯏꯗꯅ ꯐꯤꯔꯣꯏꯁꯤ ꯅꯪꯅꯅꯕ ꯐꯣꯡꯒꯦꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥꯒꯤ ꯑꯋꯥꯕ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕ ꯉꯝꯗꯅ ꯑꯩ ꯄ꯭ꯔꯦꯁꯇ ꯂꯩꯔꯤ꯫ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯄꯨꯡꯗꯣꯟ ꯃꯇꯝꯅ ꯂꯥꯛꯄꯗꯅ ꯑꯩ ꯄꯨꯡꯗꯣꯟ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯛ ꯊꯠꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯤ ꯑꯩ ꯂꯥꯟꯊꯣꯛꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯨ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯁꯩꯍꯧꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯤꯡ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯄꯥꯄꯣꯛꯄ ꯏꯕꯣꯛꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯑꯩꯒꯤ ꯃꯤꯡ ꯍꯧꯖꯤꯛꯇꯤ ꯏꯕꯣꯛꯅ ꯑꯃꯗꯤ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯥꯡꯈ꯭ꯔꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯕ꯫ ꯑꯗꯣ ꯑꯩꯅ ꯂꯥꯏꯔꯤꯛꯇ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯑꯩꯁꯦ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔꯗꯒꯤ ꯑꯣꯏꯅꯥꯝ ꯅꯤꯉꯣꯜ ꯕꯨꯙꯤꯄꯇꯤ ꯀꯧꯖꯩ꯫ ꯏꯄꯥꯒꯤ ꯃꯤꯡꯅ ꯑꯃꯨ ꯈꯨꯃꯟ, ꯏꯃꯥꯒꯤ ꯃꯤꯡꯅ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯄꯨꯔꯅꯤꯃꯥꯁꯤ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ 3 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯅ 4ꯁꯨꯕꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯊꯝꯕꯥꯜꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯦꯟ ꯅꯝꯕꯔ 4ꯒꯤ ꯒꯦꯠ ꯅꯝꯕꯔ ꯑꯍꯥꯟꯕꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯤ ꯍꯤꯗꯥꯝ ꯁꯥꯒꯩꯗ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ 3ꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯄꯥꯁꯤ ꯃꯕꯣꯛꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯒꯤ ꯃꯃꯤꯡꯁꯦ ꯍꯦꯔꯣꯆꯟꯗ꯭ꯔ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗꯗꯤ ꯄꯥꯕꯨꯡꯅ ꯀꯧꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯁꯨꯅ ꯑꯗꯨꯝ ꯆꯠꯂꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯃꯤꯡꯅ ꯃꯕꯣꯛꯁꯤꯅ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯍꯥꯏꯅꯁꯨ ꯀꯧꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯅ ꯆꯤꯡꯂꯦꯝꯕ ꯍꯥꯏꯗꯅꯁꯨ ꯁ꯭ꯀꯨꯜꯒꯤ ꯅꯦꯝꯗꯗꯤ ꯑꯗꯨꯝꯅ ꯂꯩꯖꯔꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯃꯄꯥꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯍꯦꯔꯣꯆꯟꯗ꯭ꯔꯗꯒꯤ ꯂꯧꯔꯒ ꯍꯦꯃꯥꯕꯇꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯤꯡꯊꯣꯟꯖꯩ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯗꯤ ꯏꯕꯣꯛꯅ ꯔꯥꯙꯥꯃꯤ ꯍꯥꯏꯅꯁꯨ ꯀꯧꯔꯝꯃꯤ ꯑꯩꯒꯤ ꯏꯕꯣꯛ ꯏꯄꯥꯄꯣꯛꯄꯁꯤꯅ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯅꯗꯤ ꯔꯥꯙꯥꯔꯥꯅꯤ ꯍꯥꯏꯅꯁꯨ ꯀꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯤꯡꯁꯦ ꯃꯨꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯡꯁꯤꯗꯩꯗ ꯑꯩ ꯔꯥꯙꯥꯔꯥꯅꯤ ꯍꯥꯏꯅꯁꯨ ꯊꯣꯟꯖꯔꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯗꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯖꯩ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯆꯍꯤ 94 ꯁꯨꯕ ꯀꯥꯟꯗ ꯄꯣꯛꯄꯅꯤ ꯑꯇꯣꯝꯕ ꯆꯤꯡꯂꯦꯝꯕꯁꯦ꯫ ꯑꯗꯨꯗꯨꯅ
ꯑꯩꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯄꯣꯛꯄꯅꯤꯅ ꯃꯥꯕꯨ ꯆꯥꯎꯕ ꯉꯥꯏꯕꯗ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕꯗꯨꯒꯤ ꯂꯧꯖꯔꯀꯥꯟꯗ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯅꯁꯨ ꯊꯣꯟꯖꯈꯤꯕꯅꯤ꯫ ꯄꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯈꯨꯗꯣꯟ ꯇꯝꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯀꯩꯒꯨꯝꯕ ꯑꯔꯥꯟ ꯑꯣꯏꯍꯩ ꯌꯥꯎꯈ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯔꯥꯙꯥꯔꯥꯅꯤ ꯔꯥꯙꯥꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯂꯨꯍꯣꯡꯕ ꯆꯍꯤ 7-9 ꯁꯨꯔꯕ ꯐꯥꯎꯕꯗ ꯃꯆꯥ ꯌꯥꯎꯗꯕꯗꯒꯤ ꯄꯥꯡꯒꯩꯗꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯥ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯔꯥꯙꯥꯗ ꯌꯦꯡꯂꯒ "ꯏꯕꯦꯝꯃꯁꯤꯅ ꯀꯅꯥꯅꯣ?" ꯔꯥꯙꯥꯒꯤ ꯃꯃꯥꯅ "ꯃꯈꯣꯏ ꯅꯤꯡꯉꯣꯜ 5 ꯄꯣꯛꯄꯅꯦ, ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯃꯥꯗ ꯉꯥꯏꯔꯦ ꯄꯥꯟꯒꯗꯕ"꯫ ꯑꯍꯜꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯏꯆꯥꯒꯤꯗꯨꯝ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯤꯒꯦ"꯫ ꯕꯣꯏ ꯑꯃ ꯄꯨꯊꯣꯛꯑꯗꯨꯅ ꯐꯥꯛꯇꯣꯛꯂꯒ "ꯏꯕꯦꯝꯃ, ꯁꯤꯗ ꯌꯦꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇꯅꯦ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯃ ꯈꯜꯂꯨ꯫ ꯔꯥꯙꯥꯅ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯐꯥꯎꯊꯔꯛꯏ ꯃꯊꯪ "ꯏꯕꯦꯝꯃ, ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ ꯏꯆꯥꯒꯤꯁꯦ, ꯂꯟ ꯊꯨꯝ ꯊꯤꯔꯨꯅꯨ, ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯃꯠꯇ ꯅꯤꯔꯨꯅꯨꯀꯣ, ꯂꯧꯔꯤ ꯌꯨꯝꯐꯝ ꯑꯐꯕ ꯐꯪꯖꯒꯦ ꯁꯤ ꯈꯛꯇ ꯅꯤꯌꯨꯀꯣ, ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯦ, ꯊꯨꯅ ꯂꯥꯛꯂꯅꯤ"꯫ ꯔꯥꯙꯥꯒꯤ ꯁꯥꯒꯩꯒꯤ ꯃꯈꯨꯔꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯏꯆꯦ ꯔꯥꯙꯥꯁꯦ ꯅꯨꯄꯥ ꯑꯃꯒꯤ ꯄꯤꯔꯣ ꯍꯥꯏꯔꯤ꯫ ꯅꯨꯄꯥꯗꯣ ꯊꯕꯛꯇꯤ ꯇꯧꯏ, ꯑꯗꯨꯗꯅꯦ ꯃꯆꯥ 2ꯗꯤ ꯂꯩꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯦꯟꯁꯔꯅ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯐꯤꯔꯣꯏꯗꯤ ꯇꯧꯗ꯭ꯔꯤ, ꯃꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯁꯨ ꯃꯆꯥ 2 ꯂꯩꯔꯕ ꯑꯁꯤꯗ ꯏꯆꯦ ꯔꯥꯙꯥꯅ ꯇꯥꯊꯤ ꯍꯦꯛ ꯉꯥꯡꯂꯛꯂꯕꯗꯤ ꯈꯟꯗꯨꯅ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯕꯅꯤ"꯫ ꯃꯅꯝꯃꯅ "ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯄꯥꯈꯪꯁꯦ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤ, ꯃꯥꯅ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝ ꯀꯣꯏꯕ ꯍꯩꯒꯗꯕꯤ ꯍꯦꯛ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥꯇꯕꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯍꯜꯁꯤꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯈꯟꯕꯗ ꯃꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤꯅꯦ"꯫ ꯑꯁꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯅꯝꯃꯅ ꯑꯃꯨꯛꯇ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯌꯨꯅꯦ ꯃꯅꯝꯃ, ꯅꯣꯡꯃ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯤ ꯂꯩ, ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ"꯫ ꯔꯥꯙꯥꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯈꯤ, ꯏꯅꯝꯃ, ꯅꯈꯣꯏꯅ ꯌꯨꯝ ꯄꯨꯕ ꯍꯩꯒꯗꯕꯤ ꯊꯤꯔꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤꯅꯦ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯍꯤ 92 ꯁꯨꯔꯕꯅꯤ, ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯁꯨꯅꯣꯝꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯛꯄꯗꯤ ꯉꯝꯂꯔꯣꯏ꯫ ꯏꯅꯝꯃꯅ ꯄꯨꯁꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯔꯕꯗꯤꯅꯦ ꯊꯕꯛ ꯇꯧꯕ ꯃꯆꯥ ꯅꯨꯄꯥ 1 ꯅꯨꯄꯤ 1 ꯂꯩꯕ ꯑꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯎ꯫ ꯌꯨꯝ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯕꯁꯤꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯎꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯦ"꯫ ꯑꯁꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯅ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯕꯗꯤꯅꯦ ꯏꯅꯝꯃ, ꯏꯆꯦꯕꯨ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯌꯨ, ꯑꯩ ꯅꯨꯄꯥ ꯑꯗꯨꯒꯅꯦ ꯁꯛ ꯈꯪꯅꯅꯕ ꯁꯤꯜꯂꯒꯦ"꯫ ꯃꯅꯝꯃꯅ ꯍꯥꯏꯔꯛꯏ, "ꯊꯕꯛꯅ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯕꯅꯣ? ꯐꯝꯅ ꯀꯔꯤ ꯄꯥꯏꯔꯤꯕ? ꯃꯆꯥ 2ꯗꯨꯅ ꯀꯌꯥꯝ ꯆꯥꯎꯔꯦ? ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅꯣꯅꯦ"꯫ ꯑꯁꯥꯅ ꯍꯥꯏꯔꯛꯏ, "ꯄꯣꯔꯣꯝꯄꯥꯠꯀꯤ DC ꯑꯣꯐꯤꯁꯇ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯅ ꯄꯨꯔꯤꯕꯅꯤ, ꯃꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 10, ꯃꯆꯥꯅꯨꯄꯥꯗꯨꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕꯅꯤ"꯫ ꯃꯅꯝꯃꯅ "ꯅꯪꯒꯤ ꯋꯥꯁꯦ ꯃꯥꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯌꯥꯎꯔꯦ, ꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤ 1 ꯅꯨꯄꯥ 1 ꯂꯩꯕ ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯈꯤꯒꯦ, ꯃꯆꯥ ꯍꯥꯏꯔ ꯃꯊꯤ ꯃꯌꯨꯡ ꯁꯨꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ"꯫ ꯃꯅꯝꯃꯅ ꯔꯥꯙꯥ ꯈꯣꯏꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯠꯂꯗꯨꯅ ꯑꯁꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯈꯤ꯫ ꯔꯥꯙꯥꯅ ꯈꯜꯂꯤ, ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯦꯗ꯫ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯣ ꯂꯩꯔꯤꯉꯩꯗ ꯑꯁꯥꯅ ꯏꯅꯝꯃ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕꯖꯥꯠꯅꯤ꯫ "ꯍꯣꯏ ꯏꯅꯝꯃ, ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯃꯅꯝꯃꯅ ꯑꯃꯗꯤ ꯔꯥꯙꯥ ꯑꯁꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯑꯃꯗꯤ ꯃꯆꯥ 2ꯒꯤ ꯈꯟꯕꯗ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯛꯇꯣ ꯇꯥꯏꯐꯦꯠ ꯇꯥꯏ꯫
ꯃꯌꯥꯡꯁꯤ ꯌꯥꯝꯅ ꯀꯪꯉꯦ, ꯑꯍꯜꯁꯨ ꯈꯔ ꯑꯣꯏꯔꯦ, ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯉꯣꯅ ꯆꯥ ꯊꯛꯅ ꯊꯛꯅ ꯅꯣꯡꯃ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯨ ꯌꯥꯏꯀꯣ? ꯃꯅꯝꯃꯒꯤ ꯋꯥꯈꯜꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ ꯈꯟꯖꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯧꯁꯤꯗ, ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯒꯤ ꯋꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯃ ꯏꯪꯅ ꯇꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯛꯈꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯂꯒ ꯃꯅꯝꯃꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯅꯣꯏꯔꯕꯗꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯟꯒꯅꯤ"꯫ ꯔꯥꯙꯥꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯣꯡꯃ ꯑꯁꯥꯈꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯇꯣꯝꯕ, ꯏꯉꯣꯒꯤ ꯅꯨꯄꯤ ꯁꯥꯟꯇꯁꯨ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯃꯤꯟꯅꯈꯤ꯫ ꯁꯥꯟꯇꯗꯤ ꯑꯁꯥꯒꯤ ꯃꯇꯩꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯏ, ꯊꯝꯕꯥꯜꯈꯣꯡꯒꯤ ꯌꯥꯏꯐꯀꯣꯜ ꯏꯃꯨꯡꯗꯨꯒꯤ ꯃꯧ ꯑꯣꯏꯔꯤ꯫ ꯏꯉꯣꯅ ꯇꯣꯝꯕꯒꯤ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯀꯤ ꯃꯌꯥꯁꯤꯡꯅꯤ꯫ ꯏꯕꯣꯛ ꯑꯁꯦ ꯌꯥꯏꯐꯀꯣꯜꯒꯤ ꯅꯤꯉꯣꯜꯅꯤ, ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯥꯟꯇꯅ, "ꯏꯆꯦ ꯔꯥꯙꯥ, ꯇꯥꯇꯣꯝꯕꯒꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯪꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯅꯨꯕꯤ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯂꯣꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯥ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯍꯧꯔꯦ ꯏꯃꯨꯡꯗꯨꯗ꯫ ꯔꯥꯙꯥ ꯆꯍꯤ 92 ꯆꯨꯞꯅ ꯂꯩꯁꯥꯔꯛꯄꯒꯤ ꯍꯧꯅꯁꯥ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯅ ꯅꯨꯄꯥ ꯀꯌꯥꯅꯤ ꯃꯥꯒ ꯎꯅꯍꯟꯗꯨꯅ ꯈꯪꯅꯍꯟꯈꯤꯕ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯨꯄꯥ ꯎꯅꯕ ꯃꯇꯝꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯁꯛ ꯃꯇꯧ ꯂꯝ ꯌꯧꯅ ꯐꯖꯔꯨꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ, ꯃꯇꯝ ꯁꯥꯡꯅ ꯂꯩꯁꯥꯗꯨꯅ ꯂꯩꯔꯛꯄꯅ ꯏꯃꯨꯡ ꯄꯨꯕꯗ ꯉꯝꯒꯅꯤ꯫ ꯃꯧ ꯊꯤꯔꯛꯄ ꯃꯇꯝꯗ ꯔꯥꯙꯥꯕꯨ ꯍꯦꯛ ꯍꯦꯛ ꯌꯦꯡꯍꯟꯈꯤꯕꯅꯤ꯫ ꯂꯥꯏꯕꯛꯅ ꯇꯤꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯒꯤ ꯑꯣꯏꯌꯨ ꯇꯝꯗꯕꯅ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯇꯣꯝꯕꯅ ꯐꯃꯥꯡꯗ ꯐꯛ ꯑꯃꯗ ꯐꯝꯂꯤ, ꯑꯗꯨꯒ ꯔꯥꯙꯥꯅ ꯀꯥꯡꯊꯣꯜꯗ ꯃꯈꯣꯡ ꯑꯅꯤꯗꯣ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ꯫ ꯔꯥꯙꯥꯅ ꯇꯣꯝꯕꯗ ꯍꯪꯂꯤ, "ꯗꯥ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯌꯥ ꯆꯥꯔꯤꯕꯒꯦ"꯫ "ꯂꯩꯕꯗꯤ ꯑꯩꯈꯣꯏ 5 ꯂꯩꯃꯤꯟꯅꯔꯤ, ꯆꯥꯕꯗꯤ ꯑꯩꯈꯣꯏ 3ꯇꯃꯛ ꯆꯥꯏ꯫ ꯏꯃꯥꯒꯤ ꯃꯆꯦ ꯏꯃꯥꯕꯣꯛ ꯑꯃꯁꯨ ꯂꯩꯃꯤꯟꯅꯔꯤ꯫ ꯏꯃꯥꯕꯣꯛꯇꯤ ꯃꯆꯥ ꯄꯣꯛꯇꯦ, ꯑꯗꯨꯅ ꯏꯃꯥꯕꯣꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯣꯛꯃꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯣꯉꯥꯟꯅ ꯆꯥꯏ꯫ ꯏꯆꯥ 2ꯒ ꯑꯩꯒꯅ ꯆꯥꯛ ꯊꯣꯡꯕꯤꯅꯅꯕ ꯃꯤ ꯑꯃ ꯅꯦꯛꯂꯒ ꯊꯥꯒꯤ ꯇꯂꯞ ꯄꯤꯗꯨꯅ ꯊꯝꯃꯤ"꯫ ꯔꯥꯙꯥꯅ ꯍꯪꯉꯤ, "ꯗꯥ, ꯀꯔꯤꯒꯤꯅꯣ ꯃꯤ ꯌꯥꯝꯅ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯍꯜ ꯑꯅꯤ ꯇꯣꯉꯥꯟꯅ ꯄꯤꯖꯔꯤꯕꯗꯤ"꯫ ꯇꯣꯝꯕꯅ ꯈꯨꯝꯃꯤ, "ꯃꯈꯣꯏ ꯑꯅꯤ ꯆꯥꯕ ꯐꯥꯎꯕꯗ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯂꯒ ꯆꯥꯗꯦꯗ꯫ ꯏꯃꯥꯕꯣꯛꯅ ꯆꯥꯛ ꯑꯀꯟꯕ ꯄꯥꯝꯃꯤ, ꯑꯗꯨꯒ ꯏꯃꯥꯅ ꯆꯥꯛ ꯑꯄꯦꯠꯄ ꯆꯥꯏ꯫ ꯅꯨꯡ ꯂꯩꯕꯗꯒꯤ ꯀꯤꯗꯅꯤ ꯅꯥꯝꯃꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯏꯃꯥꯗꯤ ꯆꯤꯟꯖꯥꯛ ꯌꯥꯝꯅ ꯀꯛꯂꯒ ꯆꯥꯏ, ꯑꯗꯨꯅꯅꯤ"꯫ ꯔꯥꯙꯥꯅ ꯍꯪꯉꯤ, "ꯗꯥ, ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯔꯕꯒꯦ"꯫ ꯇꯣꯝꯕꯅ, "ꯏꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯍꯦꯃꯂꯇꯥ, ꯏꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯍꯦꯔꯣꯆꯟꯗ꯭ꯔ ꯍꯥꯏꯅꯁꯨ ꯀꯧꯏ"꯫ ꯔꯥꯙꯥꯅ, "ꯀ꯭ꯂꯥꯁꯇꯤ ꯀꯌꯥ ꯀꯌꯥ ꯇꯝꯂꯕꯒꯦ"꯫ ꯇꯣꯝꯕꯅ, "ꯏꯆꯥꯅꯨꯄꯤꯅ ꯀ꯭ꯂꯥꯁ 10, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯤ"꯫ ꯔꯥꯙꯥꯅ ꯍꯥꯏꯈꯤ, "ꯗꯥ, ꯑꯩꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯁꯛ ꯈꯪꯅꯅꯤꯡꯏ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯆꯠꯊꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯅ ꯂꯩꯁꯤꯟꯕ ꯄꯥꯝꯗꯦ"꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯈꯪꯒꯅꯤ"꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯕꯣꯛ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ, ꯑꯗꯨꯒ ꯂꯩꯃꯤꯟꯅꯖꯒꯦ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕꯗꯒꯤ ꯈꯔ ꯕꯦꯔꯥ ꯀꯥꯔꯤ꯫ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯐꯩ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯏ꯫ ꯅꯪꯅ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩ ꯅꯣꯡꯃ ꯄꯨꯗꯨꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯈꯪꯅꯃꯤꯟꯅꯔꯣ꯫ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯦ, ꯂꯝꯂꯣꯡ ꯊꯣꯡꯈꯣꯡ ꯃꯌꯥꯗ ꯂꯩꯔꯝꯃꯨ꯫ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ"꯫ ꯃꯇꯥꯡ ꯆꯥꯅ ꯁꯥꯟꯇ ꯑꯃꯗꯤ ꯑꯁꯥꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯅꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ